Hello friends, ngasi amu ano video amu loina na puduna laksari video asi mayam na su yamna toina hangbirakpa panchatatta haibdi thawai manga hairaga su khangnabane 5 elements masigi matangda video amtang sengbirau haibido ngasi aina mayam gidamakta khudon tamjari aina video se sembada soikiba lankiba yaru su mayam na ngakpigani jaga sangsas da leiriba lingli paliba kudimakse upan su yaurugani ko loi bakse tharaga masi 5 elements adugumatik darkar leba karigumba elements manga sida ama yaudaba matamda ama khal karakpa matamda hingbada waba haibtar upal oraga su jibe panba oraga su yamna awaba chaitheng phangba haibtar masi oi aduna 5 elements se thawai manga hairaga su dum khangnabane masi yamna darkar lei aduna aina ngasi yam video sida haigadaba sidi yamna paksana nainurudраga su miyobagi hakchang da oina base tawjarage. In the field of astrology, 5 elements se kari no haragati mai ising nungsit laibak atia haina miyebe hakchangda base tawi elements manga si miyebe hakchang sida khal kaira agadi kari laina kari ahongba leibagi haibadi matangda akang ai sing amadi lairik singdagi phangakpa knowledge singdo aina mayamda share tawjage video sigi khuthangda amadi miyebegi rasi haib tariko haiba rasi singsiga elements singsiga kari mari leinawge haibadusu video sida adumak hapjarake panchatatta 5 elements thawai manga haraga su khangnaba asi kari no haragadi mai leire laibak leire nungsit leire ising leire tarang ase atia han su khangnabani ko haiba elements manga sine be yamna dakal oiba thawai manga ne hana longnarise ahan basidi mai gi maramda han haijarage ko mai sina miyebe hakchang sida khan kaira agadi masi sina kamai torkadaga hamtamda miyebe hakchang sida laihogumba nikpugumba tumba yadaba chokthaba arang khorangba masi poglakane masi mai sina khan kairakpagi masi khudamneba miyebe hakchangda adu ani subada laibak se miyebe hakchang sida khan kaira adu itaragadi hakchang je pongkhatpa saru tongsa lok ada samna singbagi leina hai tareko masi oiganeba karigum laibak se me bhaksang sida khan karak patargadi mathangdana nungsit vayu ga haibdo nungsit sina ear se masina khan kair aba me be haksang sida adu taragadi haksang sikpa khotpa adagi hagotpa chongba phanba tobuna chingba na ba hai tareko masigum se oyeba masi nungsit sina khan kair agadi me be haksang sida adu ising jal water se masina miyebe hakchang sida khal kaira agadi iton phaiba chaphatpa oba lo i phambi yung amasung mahi ga mari leinaba leina haitare ko miyebe hakchang sida uthorkane badum haiba ising sina miyebe hakchang sida magi chang se khal kaira agadi masi oye aduga aroibada tarang sa atia haira ko sukhangnabdi ko masina miyebe hakchang sida khal kaira agadi khangla khangtin tawba leina haitare ko english tana fit saibane aduga gyan mangba ngawba ada pungningi ithinda yam emotional oba haitare ko masida akaiba piba masi oye haiba tarang haiba elements na miyebe hakchang sida khan karak pataragadi haiba elements manga se masiga miyebe karamba rasi singsiga mari leinawge haibadi matangdasu khara haijage an masida mai fair masida mes rasi singa rasi danu rasi mating leiba rasi hairiga su khangnei ko hairiba ahum siga ahangi mai siga mari leina ani suba leiba prithvi hanaga su khanaba art che masi siga brisha rasi kaina rasi makar rasi tongsa amasung saru hairiga su khangnabane brisha ne kaina ne makar hairiba rasi ahum siga mari leinai ahum subada vayu ear nukchit hairiga su khangnaba asiga methon tola kumba haiba rasi ahum se masi nungsa so hairiga su khangnabane hairiba rasi ahum siga mari leinai mari subada ising jal hairiga khangnaba water se masiga karkat birshik mina hairiba rasi ahum siga mane hairiba rasi ahum se iga mari leinapa kangbuni palliba khoigi rasi singsiga agi element singsiga magi magun se admak chelakkaneba nungsitkena nungsitki laibakina laibaki adage nung akhoigi isingi haiduna chelakani aduga hairiba element mari se manga lebeda mari palli amana atia se tarung haibse masidi miyebe rasi jiga kangluk oide matang asina graha singa leinaba mari haitare elements manga siga kana ga mari leinaba ge haibda amuk taksage ahan bada mai agani
ꯃꯁꯤꯗ ꯂꯩꯒꯗꯕ ꯒ꯭ꯔꯍꯁꯤꯡ ꯃꯔꯤ ꯂꯩꯅꯒꯗꯕ ꯍꯥꯏꯔꯒꯅ ꯔꯕꯤ, ꯃꯪꯒꯟ, ꯀꯦꯇꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯍꯨꯝꯁꯦ ꯃꯩꯁꯤꯒ ꯄꯨꯟꯒꯅꯤ꯫ ꯑꯅꯤꯁꯨꯕꯁꯤꯅ ꯂꯩꯕꯥꯛ ꯑꯔꯊ ꯍꯥꯏꯔ ꯈꯪꯅꯕꯁꯦ, ꯃꯁꯤꯁꯤꯅ ꯕꯨꯙ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯨꯡꯁꯤꯠ ꯚꯥꯌꯨ, ꯃꯁꯤꯒꯤ ꯏꯂꯤꯃꯦꯟꯁꯤꯒ ꯁꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯁꯤꯒ ꯔꯍꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯑꯁꯤꯒ ꯃꯔꯤ ꯑꯃꯨꯛ ꯂꯩꯅꯒꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯏꯁꯤꯡ ꯖꯜ ꯋꯥꯇꯔꯁꯦ, ꯃꯁꯤꯒꯤ ꯏꯂꯤꯃꯦꯟꯁꯤꯒ ꯆꯟꯗ꯭ꯔ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯒ ꯁꯨꯀ꯭ꯔ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯒ ꯑꯃꯨꯛ ꯃꯔꯤ ꯑꯃꯨꯛ ꯂꯩꯅꯒꯅꯤ꯫ ꯃꯉꯥꯁꯨꯕ ꯑꯔꯣꯏꯕ ꯑꯁꯤꯅ ꯑꯀꯥꯁ ꯑꯇꯤꯌꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁ꯭ꯀꯥꯏꯁꯦ, ꯍꯥꯏꯔꯤꯕ ꯏꯂꯤꯃꯦꯟꯁ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯍꯁꯄꯇꯤ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯒ ꯑꯃꯨꯛ ꯃꯔꯤ ꯑꯃꯨꯛ ꯂꯩꯅꯩ꯫ ꯑꯦꯁꯇ꯭ꯔꯣꯂꯣꯖꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯒꯗꯤ 5 ꯏꯂꯤꯃꯦꯟꯁꯦ ꯊꯋꯥꯏ ꯃꯉꯥꯅꯦꯁꯨ ꯈꯪꯅꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯂꯤꯃꯦꯟꯁ ꯃꯉꯥꯁꯦ ꯈꯟ ꯀꯥꯏꯗꯅ ꯊꯝꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ, ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏꯒꯤ ꯈꯤꯡꯈꯤꯡ ꯂꯥꯎꯅ ꯂꯩꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ, ꯑꯗꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ, ꯑꯗꯒꯤ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ, ꯃꯇꯝ ꯆꯥꯅ ꯍꯧꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫